ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯥꯔꯐ꯭ꯌꯨ ꯃꯇꯝ ꯇꯦꯟꯁꯤꯜꯂꯦ, ꯏꯃꯥ ꯀꯩꯊꯦꯜꯁꯤꯡ ꯍꯥꯡꯈꯤꯔꯣꯏ꯫ ꯍꯌꯦꯡꯗꯒꯤ ꯖꯨꯂꯥꯏ 15 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯆꯠꯅꯒꯗꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯔꯐ꯭ꯌꯨ ꯃꯇꯝ ꯍꯥꯟꯅꯗꯒꯤ ꯇꯦꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6ꯇꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕꯗꯪ ꯀꯥꯔꯐ꯭ꯌꯨ ꯂꯩꯔꯒꯅꯤ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯍꯥꯟꯅꯒꯨꯝ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯗꯤ ꯍꯥꯡꯕꯗ ꯑꯊꯤꯡꯕ ꯂꯩꯈꯤꯒꯅꯤ꯫ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯖꯦ. ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯔꯃꯤꯠ ꯄꯤꯕ ꯅꯠꯇꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯕꯁ ꯁꯔꯚꯤꯁ, ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃꯗꯤ ꯇꯦꯛꯁꯤ ꯁꯔꯚꯤꯁꯇ ꯑꯊꯤꯡꯕ ꯂꯩꯈꯤꯒꯅꯤ꯫ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯑꯦꯗꯨꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯀꯣꯆꯤꯡ ꯍꯥꯡꯕ ꯌꯥꯈꯤꯔꯣꯏ꯫ ꯍꯥꯎꯁꯤꯡ, ꯍꯦꯜꯊ, ꯄꯨꯂꯤꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ, ꯍꯦꯜꯊ ꯀꯤꯌꯔ ꯋꯥꯔꯀꯔ, ꯁ꯭ꯇ꯭ꯔꯥꯟꯗꯦꯗ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯇꯧꯕ ꯅꯠꯇꯅ ꯍꯣꯇꯦꯜ ꯑꯃꯗꯤ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯁꯨ ꯍꯥꯟꯅꯒꯨꯝ ꯑꯊꯤꯡꯕ ꯂꯩꯈꯤꯒꯅꯤ꯫ ꯁꯤꯅꯦꯃꯥ ꯍꯣꯜ, ꯁꯣꯄꯤꯡ ꯃꯣꯜ, ꯖꯤꯝꯅꯦꯖꯤꯌꯝ, ꯁ꯭ꯋꯤꯃꯤꯡ ꯄꯨꯜ, ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯄꯥꯔꯛ, ꯊꯤꯌꯦꯇꯔ, ꯑꯣꯗꯤꯇꯣꯔꯤꯌꯝ, ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜ ꯑꯃꯗꯤ ꯑꯇꯩ ꯃꯥꯟꯅꯕꯁꯤꯡ ꯍꯥꯡꯕ ꯌꯥꯈꯤꯔꯣꯏ꯫ ꯁꯣꯁꯤꯌꯦꯜ, ꯄꯣꯂꯤꯇꯤꯀꯦꯜ, ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ, ꯑꯦꯀꯥꯗꯦꯃꯤꯛ, ꯀꯜꯆꯔꯦꯜ, ꯔꯤꯂꯤꯖꯤꯌꯁ ꯐꯪꯁꯅꯦꯜ ꯌꯥꯎꯅ ꯑꯇꯩ ꯃꯤꯌꯥꯝ ꯄꯨꯟꯕ ꯊꯧꯔꯝꯁꯤꯡ ꯑꯊꯤꯡꯕ ꯂꯩꯈꯤꯒꯅꯤ꯫ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯑꯃꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯒꯅꯤ꯫ ꯁꯝ ꯀꯛꯐꯝ ꯑꯃꯗꯤ ꯁ꯭ꯄꯥꯁꯤꯡꯁꯨ ꯍꯥꯡꯕ ꯌꯥꯈꯤꯔꯣꯏ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯍꯥꯟꯅꯒꯨꯝ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝ ꯑꯃꯗꯤ ꯉꯥꯔꯤ ꯒꯜꯂꯤꯒꯤ ꯔꯤꯇꯦꯜ ꯁꯣꯞꯁꯤꯡ ꯍꯥꯡꯕꯗ ꯑꯊꯤꯡꯕ ꯂꯩꯈꯤꯒꯅꯤ꯫ ꯖꯨꯂꯥꯏ 15 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏꯗꯕꯁꯤꯡꯗ ꯍꯦꯜꯊ ꯁꯔꯚꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯊꯤꯡꯕ ꯊꯝꯂꯣꯏ꯫ ꯃꯁꯤꯗ ꯍꯣꯁꯄꯤꯇꯥꯜ, ꯅꯔꯁꯤꯡ ꯍꯣꯝ, ꯀ꯭ꯂꯤꯅꯤꯛ, ꯗꯤꯁꯄꯦꯟꯁꯔꯤ, ꯀꯦꯃꯤꯁꯠ, ꯐꯥꯔꯃꯥꯁꯤ ꯑꯃꯗꯤ ꯑꯇꯩ ꯃꯦꯗꯤꯀꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯁꯨꯡ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔꯁꯤꯡ, ꯚꯦꯇꯦꯅꯔꯤ ꯍꯣꯁꯄꯤꯇꯥꯜ, ꯗꯤꯁꯄꯦꯟꯁꯔꯤ, ꯀ꯭ꯂꯤꯅꯤꯛ, ꯄꯦꯊꯣꯂꯣꯖꯤꯀꯦꯜ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗꯤ ꯍꯤꯗꯥꯛ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯁꯣꯁꯤꯌꯦꯜ ꯁꯦꯛꯇꯔꯒꯤ ꯑꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ, ꯗꯤꯁꯦꯕꯜ, ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ, ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ, ꯋꯨꯃꯦꯟ ꯑꯃꯗꯤ ꯋꯤꯗꯣ ꯍꯣꯝꯁꯤꯡ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯣꯕꯖꯔꯕꯦꯁꯟ ꯍꯣꯝ, ꯑꯥꯐꯇꯔ ꯀꯤꯌꯔ ꯍꯣꯝ ꯑꯃꯗꯤ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯒꯤ ꯊꯕꯛꯇ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ, ꯋꯤꯗꯣ ꯄꯦꯟꯁꯟ, ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯄꯦꯟꯁꯟ ꯌꯦꯟꯊꯣꯛꯄꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯌꯨꯝ-ꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯄꯁꯨ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯦꯗꯨꯀꯦꯁꯅꯦꯜ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡꯅ ꯑꯣꯟꯂꯥꯏꯟꯗ ꯃꯍꯩ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯂꯣꯛꯗꯥꯎꯟ मनुंग जिरी माव अमदी जसामी बोर्डर लालगा तंगाई फदबा पोटलमसिंग पुबा गारीसिंग हाइबदी ट्रक चटपा यागनी मपान स्टेटसिंगदा चलिबा ट्रक ड्राइवर अमदी हेल्परसिंगना SOP ngakna चटकदबनी रेलवेगी थबक्का मरी लेनना लेबरसिंग अमसुंग स्टाफसिंग चटपदा अथिंगबा लैरोय ट्रक सेम्बा वर्कशॉपसिंग हांगबा यागनी लॉकडाउन मनुंग प्रिंट अमदी इलेक्ट्रॉनिक मीडियागी न्यूज़सिंग चटपदा अथिंगबा लैरोय टेलीकम्युनिकेशन अमदी इंटरनेट सर्विस का मरी लेनबा थबकसिंग अथिंगबा लैरोय वाटर सैनिटेशन अमदी वेस्ट मैनेजमेंट सेक्टर दा अथिंगबा लैरोय कोरियर सर्विस प्राइवेट सिक्योरिटी सर्विस फूड प्रोसेसिंग यूनिट MSME गी मरी लेनबा थबकसिंग मिनरल वाटर मैन्युफैक्चरिंग अमदी डिस्ट्रीब्यूशन रेस्टोरेंट सिंगना होम डिलीवरी तौबगी थबक यागनी बैंक ब्रांच LIC अमदी अथॉरिटी अया पीरबा माइक्रो फाइनेंसिंग इंस्टीट्यूशन सिंग हांगनी LPG होम डिलीवरी पोस्टल सर्विस अमदी पेट्रोल पंप सिंग हांगबदा थिंग लैरोय थंगाल बाजार की धर्मशाला एरिया दा लैबा दुकान सिंग नतना थंगाल अमदी पौना कैथेल की दुकान सिंग जून 9 थोकिबा ऑर्डर की मतंग ओना हांगबा यागनी सेंट्रल अमदी स्टेट गवर्नमेंट की ऑफिस सिंग थोंग हांगनी अदुबो विजिटर सिंग चंगबदी अथिंगबा लेखिगनी लौ सिंगुबगी
ꯊꯕꯛ ꯑꯊꯤꯡꯕ ꯂꯩꯔꯣꯏ ꯂꯧꯃꯤꯁꯤꯡꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ ꯉꯥ ꯐꯥꯔꯝꯁꯤꯡ ꯃꯊꯧ ꯇꯧꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯌꯣꯟꯕ ꯌꯥꯒꯅꯤ꯫ MNREGAꯒꯤ ꯊꯕꯛ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯇꯧꯕ ꯌꯥꯒꯅꯤ꯫ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯄꯥꯏꯈꯠꯂꯤꯕ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯑꯃꯗꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯂꯣꯏꯅꯅ ꯆꯦꯛꯀꯣꯟꯁꯤꯡ ꯊꯕꯛ ꯇꯧꯕ ꯌꯥꯒꯅꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕ, ꯄꯨꯊꯣꯛꯄ, ꯌꯦꯟ ꯂꯣꯏꯕ ꯑꯃꯗꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯌꯣꯟꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯦꯁ ꯃꯥꯛꯁ ꯎꯞꯄ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯊꯦꯡꯛ ꯌꯨ꯫